Silai amambajida mobile jigi tours kana tawraga tours thalagani kanna si kan tawje sekhaw da pi jeng yende macha akni kayam yamani yende macha se yende macha ji yang warsa ne to adu yende macha long ba kangu kaim pakhat kan akoi yende je pura okum ne masa ka chago phagar sa ni sa sa polakani kaim khan birun char ba chadri ba nakupi kaino je mara je kangu Nungdingi se snack se chaga sidana changang gulai re koi nong phado yam tang na sai mai chaba akoi nungti gi jab na te da hafta ma manungda amuk jaba adagi ani manungda amuk kuiramani hafta ma helamani da hade pakdan smaina cha baji chumaina thau ngor ko bu koi cha de si hafta ani ahum gi manungda amma oiramani hai hai budi dum chai ba ko hai di toina chai aduga nungti gi chai hai tare hai di ago sigumba jidi hafta ni intra ahum manungda am khatar phai asnga sidi thabak yam he nga sayu khar suram bane loisalak do sigi leibak si ju khara hanjallaga thamani si atai pochai khara thaga do bole adu season na ba akhoi si hana nakupi tharam baje si nakupi je nga sai sidai de hongjallabane ba napakpi tharam ba jaga jida napakpi do loi sirabani na ado sigi jana leibak si lokthoga cherang de oina tharge to bosi makha jo hana plastic pudi thabane ko makha da ai silan gumba moi kano ta lining ka dana bana adu ka de ko adum ka draga ju chekhaw do ina tharge thangtok thangi nungai ba na damain torba si mayam je thadri ngai da aru thabagam ju leiri aduna kai no bu akhoi gi tenki manung gi akhoi tenki ne ba si je seng doine akhoi gi di tenki je dum tha ani hum anim khuding gi akhoi ni sana dum sengje moi seng ba thare e ba ko sarkar gi seng ba thar pudi chahi manung ga amkhak thare e ba ado akhoi si leba khar yaw ko je si seng to ke to ba atai ga te ko si thangnari ba lei ba kangu je leba ki phutkhar phukhai muk thar ga yaw ri tenki je ado som hoi na hangoi bai tare thakpa sa ba to ni na ado asigi tenki gi sing je amta hojik seng to khi ge aduga seng to ko loira kanda mu ulake adu mayam ai amta seng to khi ge ko tenki seng ba je akhoi di ata phi thadaraga phi na lepaga adum kano to ni ising do sumto ga seng doine ado amta sengi ge adudi ai gi tenki khu seng je si ising kano lei je sigi konga man ba je suraga adum thamaga si tenki seng ba gi oina thamabani sijina hana khara nai khairaga sidai sukhot halaga sumtokpa kasu kuide ising je yam yaw na tamina ko adi sangba khotpa ju pharak ta ni na kaidoruni mayanga sengna ba koraga lupa songa logi de phirpudi akho isana dum tawr pri da sina minute 30 kunda dum sengtokpo ni ana swai tawraga nai khairaga phi ji da su phalakpa ising je do dok dok sumtokpa adam ta tawgi ge koi syntax se mot man maning phamjan bodo moi gi sengdok budi la e do moi sengdok bodo ngai ngam de ka kana do yim da amuk tane lai do hoi ana amuk so koi na sengdok bu lor matung do nong ni ni la ga man lai dum sengi de yim da koi mari manga rak sengi na ado sing lak thring si dam da sengdok ho ge taw bon moi atai koi si lai ba thangnari ba kangbu miam je syntax to moi leibak na phutkhai mung thar lei dudi akhoi gi de si syntax seng na thamabani ko phi je atai mti koi na khara tan da ba hai tare ne adu de adu da hai tare ma pamu ba mayang ko ba chonga chonga ting ba sarkar gi lak pudi budi free ni dana ado akhoi na mi atop sing biyo ko ge oh si minute 30 kun ji sing badul pa chonga ngarang dang khara akhoi gi sauri de cherang da khara hong to piram bane loina ma kano to ising yu re na da hoji bokti am khara tekhat ami yamna kuida budi oramdri anga sinum sa do yam ayuk sidi sa bani na urumam da thambidra ga di yaro adu thadok pudu da sauri je tekhat pudi khara wale ada mana khara angang ba pan bje yamna ngangyan man tab ji dum silana si cha ba kaim kai de kano to si cha thok se pamu yana adu he ne ko yam pamu gal
मान ए पोट असिदि कइनो तौगदौनि कइनो भेलु लेनि सिजनगदौ खै हुजिक अखोइना लेबाक लेहाव नान उनादगी लेबाक लेहाव सेमबदु हुजिक लोक कायरगा अमुक खरा मिक्स तौबिरगे कयम ओली आया सिर आया बोरा दिसुआ यारमद्रे सिला सिम कइनोदा लेरमनिना मचाना मरो मसिला माई हस्बैंड ना मरो मसिला ओ सिला मरो मसिला जान भी ना मसिला खरदी ड्राई ओर में हंदे इसिंग चाइबिरुदबदुदा something is better than nothing oh आई जेदा मसाई मया तुन मसा जे आगे तो कावना खुई लेरे संदा कनो तौदबदुदा कोइना लेबाक लेहाव सेमबदो फनायम ओल लेरमे हंदा तुम लेबाक खरगा यानजन मिनरगा हापे यारनी सिदा खरा मा हापचलगे सिदा बोरा मा थ्वे तो सि मयाम फले मे लेबाक मे फनायम ओल लेम होय मसदगी खा सेम बहेरबनिरा लेदो यारनी अदो पोछि याम नते पोछि याम बनिना अखोइ सि सेमबजे कोनरोय माने माने सि येंदेम गा सौग्री गदि कइनोजिना सिना दम लो यारनीबा हौरे नुंगावरम येंदेम गा सौग्री गा थादोकबदो सिदाइदा लेबाक से लोइनमक कइनो तौरबनिना नत्रगा सि पैसला दम थानमोरो हंजलुरनुरो कुपसलगा आंगा सादे हालिजे हौरे लेबाक खरा मिक्स तौर दोक दोक थादोकना ओ मथक ते हाप लोय यानी ना लेबाक ना मथक खितंग सीजन बिमे स्मेक से लंगट्रिक लंग पोचे खेनेबा सिना लगा अब फोम जे भके तो तायबा सिना तौदि ममन तांगी जे मरम लेइदना तांगी चाइरी म्याम जो ngasi sumsi sitabagi posai je thaba loira kanda sitlage tawon yendem ju loi thado oge yendem macha jo yendem macha myam jo si myam pambi je thuba matam da lakpiro hoi anga ama lake na habido aina hayeng la o habido hayeng di thabuk leiyena message thare tu si jina akoina senjaba khat to khat hai din tro lebak le haw lebak le haw asigi manaje nim manawo kitchen waste water ga seme mana mara ka page jina thunga cha thuk yani ya lebak khar ka yaw halaga asidai da kaka kano ma yaw gari to indem jam idara yende mangai kalliba dili de khwai de gi hingam ji yende mangai toning kok sungam khwai de shon mana kano da napak pi kano na mung chu khara kallibra samaroi di ni dana napak pi je napak pi sina masak si akan ma mala khwai de shon bo oiler me man yende masa pambatu sara natra ju maru masa masa mayam lai si loi hora dong hafta amanung de loi hawala kan sina bu phare noi khuiju khuida daba bada mane pambi oina puradi khuida ba ju mayam yawe ami mamjal laktringe jide ibani chang tawrabani aida video je khara khakna moroga atai de horen loire namak ponatra hayeng ayuk nam dongwai mamjal adi mayek seng deba ko siang sisiang yende mapi di udre masa myam ni na ai si daga to rujang se masa khara na sathoge khara thajan ba ya na tharage adu yende macha lonung ba kangu kaim pakhat kan akhoi yende je pura okum ni masa ka chago phagar sa ni sa pol kan ni kaim khan birun aduna
ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯤ ꯅꯨꯃꯤꯠꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅꯕ ꯉꯁꯥꯏꯒꯤꯅ ꯌꯥꯝ ꯁꯥꯕ ꯑꯗꯩ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛ ꯀꯩꯁꯦ ꯑꯝꯇ ꯁꯠ ꯁꯠ ꯇꯧꯔꯒ ꯀꯣꯟꯅ ꯃꯈꯥ ꯇꯥꯕꯗ ꯅꯝꯖꯔꯛꯑꯒꯦ ꯁꯤꯗꯗꯤ ꯃꯌꯦꯛꯁꯦ ꯁꯦꯡꯉꯛꯑꯔꯣꯏꯕ ꯊꯦꯡꯉꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯝꯗꯤ ꯃꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤ ꯑꯗꯩꯗ ꯁꯧꯒ꯭ꯔꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯒꯦ ꯃꯥꯏ ꯆꯦꯔꯪꯁꯦ ꯏꯁꯤꯡꯁꯦ ꯆꯥꯏꯔꯒ ꯖꯔ ꯖꯔ ꯆꯨꯝꯃ ꯆꯠꯂꯦꯅ ꯇꯧꯕꯅꯤ ꯉꯁꯤꯁꯦ ꯑꯁꯣꯝ ꯃꯊꯛꯀꯤ ꯌꯦꯟꯗꯦꯝꯈꯩꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄꯤꯕ ꯑꯁꯣꯝꯗ ꯊꯣꯏꯊꯣꯏꯅ ꯇꯧꯔꯤꯁꯦ ꯑꯥꯗ ꯊꯣꯏꯊꯣꯏ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯗ ꯍꯧꯖꯤꯛꯁꯦ ꯁꯤꯂꯥ ꯏꯕꯥꯅꯤ ꯑꯃꯝꯕꯁꯤꯗ ꯃꯣꯕꯥꯏꯜꯁꯤꯒꯤ ꯇꯣꯔꯆ ꯀꯩꯅꯣ ꯇꯧꯔꯒ ꯇꯣꯔꯆ ꯊꯥꯜꯂꯒꯅꯤ ꯀꯟꯅ ꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯌꯥꯡꯇꯣꯟꯁꯤꯁꯨ ꯃꯤ ꯂꯧꯒꯦꯅ ꯌꯥꯝ ꯍꯥꯏꯕꯅꯤꯅ ꯄꯥꯝꯃꯨꯗꯅ ꯂꯪꯊꯣꯛꯄꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯣꯏ ꯆꯥꯕꯗꯤ ꯌꯥꯄꯣꯟꯇꯦꯗ ꯑꯗ ꯄꯨꯂꯞ ꯖꯒꯥ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯖꯒꯥꯗ ꯄꯨꯂꯞ ꯊꯥꯖꯤꯟꯕꯤꯔꯤꯌꯦ ꯇꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯀꯩꯅꯣꯅꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯩꯅꯣ ꯊꯥꯗꯣꯛꯄꯗꯣ ꯑꯌꯨꯛꯇ ꯅꯥꯀꯨꯞꯄꯤ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯃꯔꯥꯗꯣ ꯑꯗꯨ ꯀꯛꯊꯠꯄꯗꯨꯅꯦ ꯑꯗꯨꯒ ꯀꯔꯤ ꯑꯂꯨꯅꯦ ꯍꯋꯥꯏ ꯃꯪꯒꯜꯅꯦ ꯇꯧꯔꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯦ ꯇꯣ ꯁꯤꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯨꯅꯦ ꯑꯁ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 1:30 ꯊꯣꯏꯊꯣꯏꯅ ꯃꯥꯏꯁꯨ ꯎꯠꯂꯣꯏꯌꯦ ꯊꯣꯏꯊꯣꯏꯒꯤꯁꯨ ꯑꯗꯨꯅ ꯄꯨꯡ 1:30 ꯅꯨꯡꯗꯥꯡꯒꯤ 1:30 ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯒ ꯀꯩꯗꯣ ꯂꯣꯏꯅꯃꯛ ꯆꯦꯔꯪꯗꯣ ꯌꯥꯗꯕꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯗꯨꯅ ꯌꯥꯝ ꯋꯥꯔꯕ ꯑꯗꯨꯅ ꯆꯥꯕꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯑꯗ ꯁꯨꯝ ꯉꯁꯥꯏ ꯀꯥꯡꯉꯧ ꯉꯧꯕ ꯈꯣꯠꯄꯗꯨꯒꯤ ꯑꯩꯅ ꯈꯤꯇꯪ ꯁꯤ ꯉꯧꯔ ꯆꯥꯏ ꯈꯣꯠꯂꯤ ꯑꯗꯣ ꯎꯠꯆꯅꯤꯡꯕꯒꯤ ꯁꯤꯈꯛ ꯅꯝꯃꯛꯄꯅꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯕ ꯅꯥꯀꯨꯞꯄꯤ ꯀꯩꯅꯣꯁꯦ ꯃꯔꯥꯁꯦ ꯀꯥꯡꯉꯧ ꯑꯗꯨ ꯃꯌꯥꯝꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯌꯦꯡꯉꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 1:30 ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯝꯃꯒ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯀꯥꯗ ꯆꯪꯉꯦ ꯌꯦꯡꯉꯨ ꯁꯤ ꯂꯣꯏꯁꯤꯟꯕ ꯅꯪꯉꯝꯗꯒꯤ ꯅꯨꯡꯗꯥꯡ ꯑꯃꯝꯕꯗꯨꯗ ꯃꯩꯁꯨ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯕ ꯍꯣꯜꯗꯔ ꯂꯩꯇꯗꯅ ꯃꯊꯛꯀꯤꯁꯦ ꯑꯩꯈꯣই ꯃꯩ ꯄꯨꯁꯟꯗꯕꯒꯤ ꯃꯣꯕꯥꯏꯜꯒꯤ ꯂꯥꯏꯠꯇꯩ ꯊꯥꯜꯂꯒ ꯊꯕꯛ ꯇꯧꯔꯝ ꯄꯪꯆꯥꯏ ꯆꯥꯏꯔꯝꯃꯤꯁꯦ ꯉꯁꯤ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯉꯔꯥꯡꯗꯤ ꯋꯥꯃꯟꯗꯅ ꯄꯥꯏꯊꯣꯛꯑꯁꯨ ꯁꯤ ꯃꯅꯨꯡꯗ ꯂꯩꯅꯕꯅ ꯁꯣꯟꯗ ꯂꯪꯁꯤꯜꯂꯝꯃꯒ ꯄꯣꯠ ꯊꯥꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯆꯥꯏꯔ ꯂꯩꯔꯤꯁꯦ ꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯀꯨꯞꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯉꯔꯥꯡ ꯂꯣꯏ ꯊꯥꯗꯣꯛꯄꯅꯦ ꯁꯤꯗꯤ ꯅꯨꯡꯊꯤꯟꯗ ꯍꯥꯟꯅ ꯊꯥꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯦ ꯉꯔꯥꯡ ꯑꯗꯒꯤ ꯁꯤ ꯊꯥꯗꯣꯛꯏꯉꯩꯗ ꯁꯤꯒꯤ ꯌꯦꯟꯗꯦꯝꯒꯤ ꯁꯔꯨꯛꯈꯩꯁꯦ ꯊꯥꯗꯣꯛꯏꯉꯩꯗ ꯄꯨꯔꯥ ꯃꯝꯁꯤꯟꯈ꯭ꯔꯦ ꯌꯦꯟꯗꯦꯝꯈꯩꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯕꯅꯦ ꯑꯁꯤ ꯌꯦꯟꯗꯦꯝ ꯃꯆꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯕꯣꯔꯥ ꯆꯦꯛꯈꯥꯎꯗ ꯍꯥꯞꯄꯤꯁꯦ ꯌꯦꯡꯉꯨ ꯌꯦꯟꯗꯦꯝ ꯃꯆꯥ ꯉꯥꯛꯇꯅꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯌꯥꯝꯃꯅꯤ ꯌꯦꯟꯗꯦꯝ ꯃꯆꯥꯁꯦ ꯁꯤꯁꯦ ꯊꯥꯅꯕ ꯈꯔ ꯊꯝꯕ ꯌꯥꯕꯈꯩꯅ ꯊꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯩꯅ ꯂꯣꯏ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯊꯣꯡꯇꯣꯛꯑꯒ ꯀꯥꯡꯁꯣꯏꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯇꯧꯔꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯉꯁꯨ ꯌꯥꯎꯋꯦ ꯑꯇꯣꯞꯄ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯕ ꯌꯥꯏ ꯌꯦꯟꯗꯦꯝ ꯃꯆꯥꯁꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯂꯩꯔꯦ ꯈꯔꯗꯤ ꯁꯣꯝꯗ ꯊꯥꯗꯣꯛꯑꯒ ꯊꯝꯕꯅꯤ ꯑꯗ ꯃꯤꯁꯨ ꯂꯥꯛꯀꯦꯗꯤ ꯍꯥꯏꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯈꯔ ꯃꯣꯏꯒꯤ ꯄꯤꯔꯁꯨ ꯄꯤꯅꯕ ꯇꯧꯕꯗꯤ ꯌꯦꯟꯗꯦꯝ ꯃꯆꯥꯗꯤ ꯊꯨꯅꯕꯨꯗꯤ ꯂꯪꯊꯣꯛꯑꯦꯕꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯪꯊꯣꯛꯄ ꯈꯔ ꯌꯥꯎꯔꯦ ꯑꯁ ꯐꯖꯅ ꯌꯥꯝꯕꯅꯤꯍꯦ ꯁꯤ ꯌꯦꯟꯗꯦꯝ ꯃꯆꯥꯁꯦ ꯃꯁꯤꯡ ꯊꯤꯔꯗꯤ ꯌꯦꯟꯗꯦꯝꯈꯩꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯦ ꯆꯦꯛꯈꯥꯎꯁꯦ ꯂꯣꯏ ꯌꯥꯔꯛꯇ꯭ꯔꯕ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯞꯄ ꯆꯦꯛꯈꯥꯎꯗꯤ ꯏꯆꯝ ꯆꯝꯅ ꯄꯣꯠ ꯂꯩꯕꯗ ꯌꯥꯎꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯍꯥꯞꯅꯩ ꯆꯦꯛꯈꯥꯎꯁꯦ ꯑꯁꯤꯒꯨꯝꯕꯗ ꯍꯥꯞꯄꯅꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯥꯔꯤꯕ ꯈꯨꯠꯁꯥꯁꯤꯗꯕ ꯌꯥꯔꯛꯇꯕ ꯂꯣꯏ ꯁꯦꯒꯥꯏꯔꯛꯄ ꯑꯗꯒꯤ ꯌꯦꯟꯗꯦꯝꯁꯤ ꯁꯨꯔꯤꯉꯩꯗ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯑꯗꯒꯤ ꯁꯤ ꯂꯣꯏꯍꯧꯗ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯃꯨꯛ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯁꯦ ꯊꯕꯛꯁꯦ ꯉꯝꯗꯦꯅ ꯁꯣꯝꯒꯤ ꯁꯧꯒ꯭ꯔꯤꯈꯩꯁꯨ ꯑꯃꯨꯛ ꯊꯥꯗꯦ ꯑꯗꯨ ꯃꯣꯏ ꯑꯁꯣꯝꯒꯤꯗ ꯁꯣꯝꯗ ꯉꯔꯥꯡ ꯄꯨꯡꯆꯥꯏ ꯆꯥꯏꯕꯒꯤ ꯅꯨꯡꯗꯥꯡ ꯑꯃꯝꯕꯗꯨꯗ ꯑꯁꯣꯝꯒꯤ ꯑꯩꯈꯣই ꯊꯪꯅꯕꯒꯤ ꯃꯄꯥꯗ ꯊꯝꯃꯤꯉꯩ ꯁꯧꯒ꯭ꯔꯤꯈꯩꯁꯦ ꯆꯦꯛꯈꯥꯎꯗ ꯁꯤ ꯊꯥꯗꯣꯛꯏꯈꯩꯁꯦ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯤꯅꯤ ꯁꯤ ꯂꯩꯕꯥꯛꯀꯁꯦ ꯄꯨꯡꯆꯥꯏꯅꯤ ꯑꯁꯤ ꯅꯥꯀꯨꯞꯄꯤꯗꯨ ꯁꯤꯗ ꯅꯥꯀꯨꯞꯄꯤ ꯊꯥꯔꯝꯃꯤꯕ ꯁꯔꯨꯛꯁꯦ ꯑꯁꯤ ꯂꯩꯕꯥꯛꯁꯤ ꯈꯣꯝꯇꯣꯛꯑꯒ ꯆꯦꯛꯈꯥꯎꯗ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯣꯠ ꯆꯩ ꯊꯥꯔꯒꯦ ꯇꯧꯕ ꯌꯨꯝꯗꯒꯤꯁꯨ ꯍꯟꯗꯛ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯔꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯩ ꯊꯥꯔꯛꯀꯦꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯔꯒꯦꯅ ꯅꯥꯀꯨꯞꯄꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯔꯥꯡ ꯈꯛꯇ ꯊꯥꯖꯤꯟꯈꯤꯕꯅꯤꯗꯅ ꯉꯁꯤ ꯍꯦꯛꯇ ꯊꯤꯡꯀꯠꯂꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩ ꯁꯣꯝꯗ ꯎꯠꯂꯛꯀꯦ ꯂꯩꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯃꯝꯕꯗ ꯊꯥꯗꯣꯛꯏꯁꯦ ꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯣꯏ ꯌꯦꯡꯕꯗ ꯄꯣꯠꯁꯤ ꯌꯥꯝꯗꯕ ꯋꯥꯅꯤꯀꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯌꯥꯗꯦꯕ
ꯁꯤ 8:30 ꯅꯨꯡꯗꯥꯡꯃꯨꯛ ꯇꯥꯔꯤ ꯁꯤꯃꯗꯤ ꯊꯥꯗꯣꯛꯄꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯈꯔ ꯍꯥꯜꯂꯒ ꯆꯦꯈꯥꯎꯁꯦ ꯀꯩꯝ ꯇꯧꯗꯕꯒꯤ ꯁꯤꯒꯤ ꯆꯦꯈꯥꯎꯁꯦ ꯌꯥꯅꯤ ꯇꯧꯔꯒ ꯁꯣꯟ ꯃꯇꯥꯏꯁꯤ ꯏꯁꯤꯡ ꯈꯔ ꯂꯤꯛ ꯑꯣꯏꯕ ꯃꯥꯜꯂꯦ ꯀꯗꯥꯏ ꯁꯦꯒꯥꯏꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯉꯔꯥꯡ ꯑꯌꯨꯛ ꯊꯥꯗꯣꯛꯄ ꯅꯥꯀꯨꯞꯄꯤꯗꯣ ꯌꯦꯡꯉꯨ ꯍꯦꯛꯇ ꯃꯥꯗꯤ ꯍꯦꯛꯇ ꯈꯔ ꯍꯦꯛꯇ ꯏꯟꯈꯠꯂꯛꯏꯁꯤ ꯅꯥꯀꯨꯞꯄꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨ ꯁꯤꯁꯤꯅꯤ ꯍꯧꯖꯤꯛ ꯁꯤꯂꯥꯒ ꯊꯣꯏꯊꯣꯏꯒꯗꯤ ꯍꯧꯖꯤꯛ ꯍꯧꯒꯠꯇ꯭ꯔꯤꯗꯨꯅ ꯀꯩꯅꯣꯁꯨ ꯇꯧꯕ ꯉꯔꯥꯡ ꯍꯦꯛꯇ ꯊꯕꯛ ꯋꯥꯔꯒ ꯄꯨꯡ 8:30 ꯁꯨꯔꯝꯃꯦ ꯑꯗꯒꯤ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒ ꯄ꯭ꯔꯞ ꯇꯨꯝꯅꯕ ꯇꯧꯕꯗꯣ ꯈꯔ ꯇꯨꯝꯗꯦ ꯉꯔꯥꯡꯁꯦ ꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯅꯨꯡꯗꯥꯡꯁꯦ ꯍꯦꯛꯇ ꯑꯣꯝꯆꯥꯛꯅꯔ ꯂꯩꯔꯤꯉꯩ ꯃꯊꯛꯇꯨꯗ ꯀꯟꯅ ꯇꯨꯝꯒꯗꯕ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯑꯍꯤꯡ ꯄꯨꯡ 3:30 4 ꯇꯥꯔꯛꯄꯗꯔ ꯀꯩꯅꯣ ꯇꯨꯝꯊꯒꯗꯧꯕ ꯃꯇꯝꯗꯨꯗꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯩ ꯃꯨꯠꯈꯤꯗꯅꯕ ꯑꯍꯤꯡꯗꯨꯗ ꯑꯃꯨꯛ ꯐꯝꯃ ꯂꯩꯌꯦꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯔ ꯇꯨꯝꯊꯖꯔꯖꯅꯣꯅ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯦ ꯃꯣꯏ ꯑꯅꯤ ꯍꯤꯞꯐꯧꯔꯤ ꯑꯩ ꯀꯥꯈꯠꯂꯒ ꯁꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯄꯣꯠ ꯆꯩꯁꯤ ꯈꯤꯇꯪ ꯂꯣꯏꯁꯤꯟꯕꯤꯍꯧꯒꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯊꯣꯛꯂꯛꯈ꯭ꯔꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯣꯊꯥꯅꯕꯅ ꯑꯗꯨ ꯁꯤꯅꯤ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯅꯝꯃꯛꯀꯦ ꯂꯣꯏꯁꯤꯟ ꯈꯣꯠꯆꯜꯂꯒ ꯈꯔ ꯑꯃꯨꯛ